Chief Minister N. Biren ngasi Churachandpur District ki Singhapta nauna saba famung kuntra leiba CAC ama haunabi matung ina sangabaga loinana ana laying da hena kudong sanabagi damak CAC aduda ambulance amasu kusinakre. Churachandpur District ki Tuibongi Peace Ground da pangthokadaba lingakna paikhatpa Go to Hills Mission ki anisuba tangkak hawdokpagi tharongi maungoinana pangthokiba thorom aduda Works Minister Thongam Bisorjit, Education Minister S. Rajan amadi atai mari leinaba loisangi makok thongba official singchu saru yake. Atenba matamda pangthokiba thorom aduda Chief Minister N. Biren ngasi hangdokliba famung kuntra leiba CAC asina maikai adomda leiriba miyamgi ana layengda khudong saba kaya piragani laingak asina sing amadi tammanaba mideng thambaga loinana health sector da ahenba miyeng thamli haike Nong yuba singi da yung kaya lege ba mado housing scheme singdu sagriba TN Hills tagi MOB tagi piriba mayam do makhoi da ngasi yoromagadi sinje pung nang neba amatta pudaba neba yam bana madugi du akhoi na puna na ba yum da puna na ba khun da puna na ba na tawra kana akhoi da sawe ba ingonda ngasai Facebook da ma haire Chief Minister na akhoi MLA na tawgada ba poto mana tawre Honorable Prime Minister na masida da batam naman na mga yum da thari mayam sa di minister mayam hak libro lai na praja mayam to ki direct vote phangan bai se leader wa khogi thong ne politician na khogi ma thong ne ba na ta na ming na paisa na kano ki lai ba sing ming da kai re adu moi ne imphal manung da yon thok lai bi kai ki sakut kani sing anu ngasi yo ngarang na han ba ka ba balte han ba ka ba singcho hao ani rakaba mogi kendra yengo loina benefit hange sing tata pura ga cheng matam de genba covid ki matam de genba tawri mayam se balte gi khangde ngasi Churachandpur da sangari mayam se ubiramuni jatra huli mayam se ubiramuni it is not a